Hello mayam, channel asibu nungsibiduna subscribe tawbiriba subscriber singbu ahanba maktada ikoknona khurumjari ngasi amuk mayam gidamakta pathok sarakke Chayol gi oiba Rashifal August ki tang 10 dagina August ki tang 13 phawpagi 2025 ki hafta gi oiba Rashifal laduni ahanbagi rashi asina Mesh Rashi Chayol asi adom mai pakpagi nungaiba Ninja Batumba Haibadu Oigani Yathang Tautaba Haigani Mina Dombu Hena Bebarto Bigani Hai Singani Budi Loksing Legani Karbar Amadi Ishana Tauriba Sinfam Aduda Shell Marang Kaina Lakani Miti Navada Mai Pakani Karbar Amadi Sinfam da Mangjin Tagani Loinana Hena Paba Tabak Pangbagi Kudong Sabasu Yamna Thak Wangna Lay Matangi Rashi Ashina Brisa Rashi Chayol asi adom sel thungi matik sana phangani afaba maruk mapang masing yamgani budi loksing thokani isada santi henna laigani isana tawriba sinfamda fam haigatkani imung manung santi laigani lam chathokpada mitna singbiyu ipa ipu singna thamlamba lauri yunfamda nungai sangdanabagi phal lei sampati phangani awangba thaki pandam yogani Oijaba amadi kanaba kayasu fangani Mathangi Rashi asina Mithun Rashi Chayol asida adom sel thungi thabak tawbada mapung fana mai pakani Ishan tawriba sinfamdagi mingsat amadi sel thum fangani phamnaiba singa afaba mari leinagani Ishana tawriba sinfam aduda thak hena wangkhatkani Ishana hona zaruba thabak ayambada mai pakani senthok lambi hengatkani hena phaba punsi mahing maikaida sangsingani haksang hena phagatkani mathangi rashi asina karkat rashi Chayol asi adom sarak sahing kaya mayok nagani adubu ishana ningliba panthung adudi yobangam mahiroi singi mahi masing amadi sana khona bagi lamdasu adum mai pakani phattaba mi kharana phana yamna phattaba tawrabasu adombu hekta laksabadi ngamloi laibak thaudoktagi nanthokpa ngamgani langphai chattuna sel thum tanba matik sana mahi phangani adubu lau singugi tawbasingdi kanaba watkani mathangi rashi asina sing rashi Chayol asi adom daw yagani mahi masing tambada mangjin thagani lalol itikchu mawong tana kanagani haksangi phibamsu hena phagatkani lamchat sajat chumgani maruina punsigi hena phaba amadi asumba maikai amada satpa ngamgani miga case tawnabada adomna mai pakani daw yengbi ki thabakta laibak yengbi bayai adubu laingaka mari lenaba thabakta wasat wanombadi kharalugani mathangi rashi asina kaina rashi Chayol asi ishagi iting thokna thabak subiyu madugi kanaba phal soidana phangba ngamgani miga case tawnaba su adomna mai pakani sanabada mingsat urong khinba ngamgani langu singu dasu mai pakani nupa nupi ani punna tawminabar karbar hena mai pakani lamtu amadi anauba sampati phango haiba phalsu lei imung manung punna ingna singna laiminagani adubu saba thakpada khara section biu mathangi rashi asina Tula Rashi Chayol asi mapungoina hiram kayada adom sakhatkani leibak maning amadi mapan animakta lalolitik tawbasingna hena kanagani anauba serve agent lawbada sauna kanagani afaba thabak phangbagi khudong saba amasu pibana hena kanna honabiu anauba karbardagi hanadagi tawrumba tawrakpa karbarna hena kanagani ithak thongba singna loina tinabada kanagani yung kai shaw haibasulai mathangi rashi asina brisak rashi Chayol asi adom pukning haksang animak tuna nungaigani wakhal leiba punsi mahing amada sangsingani anauba amadi angam athausing tinagani senthok lambi marang kaigani laingaka mari lenaba thabakta sangnaba honabiyu anauba mahi masing tamba yagani mi tinabada haisingba hengatkani adubu suba nomada kanaba phangba watkani loinana langphai satpasu kaya kanaroi mathangi rashi asina Danu Rashi Chayol asi tangai fadana sangba potlam marang kaina watana laigani
awang bathaki mahi masing tamba yagani nungai yaifagani miyamna dumbu hena pamnagani budi loksing saukhatkani isana tawriba thabak aduda promotion amadi mingsat phangani senthok lambi marang kaiduna hena phipam phagatpa haiba oigani isana tawriba karbar adu hena saukhatkani imung manung motinana leminagani mathangi rashi asina makar rashi Chayol asia dom nungai yaifagi thabak tawgani anauba lanthum amadi arang araki polam phangani miyamna dombu hena masak khangbigani sel tanbada matik sana sendong phangani isana honaba ayamba thabakta mai pakani sel thum marang gaigani haksang su ana ye kaya leiroi adumapu sel yamna laklabasu adongi sensati ka hena wangani masi khangna chatpiu mathangi rashi asina kumbha rashi Chayol asia dom senthok lambi yamgani isada dan tawningbagi wakhal pokani loinana samaj ki yaifana ba thabak su tawgani miyamna dombu hena nungsibigani thajadana senjau phangu haibasu lei isana pairu bada amadi tawru ba thabakta mai pakani achau sang singna dombu sanbigani sampati amadi lanthum phangu haibasu lei mahiroi singge academic career su hena phangani mathangi aroi barashi asina min rashi Chayol asia dom migi sendol singdokpa ngamgani shana tawriba sinfam aduda hena kanaba phangani anauba punsi khongsat amada lakani thajaba thamba yaba marumapang sing thengnagani miyamna dumbu hena pamnagani pukning apenba kaya phangani sel sandokpa sing hena mathoi lakani isagi pham haigatkani adumapu adombu yengshinba migi masing hena yami channel asibu subscribe tawbiramba amadi video asibu like nambiramba kaubiganu